ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯆꯝꯄ꯭ꯔꯥ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯤꯡꯂꯦꯝꯕꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯍꯧꯖꯔꯛꯂꯒꯦ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯆꯔꯕꯁꯨ ꯐꯖꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯐꯖꯔꯕ ꯎꯃꯪ ꯀꯌꯥꯅ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯀꯌꯥꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯅꯈꯤꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯇꯣꯝꯕ ꯑꯃꯁꯨꯡ ꯂꯝꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯈꯣꯃꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯍꯤ 10 ꯃꯨꯛ ꯁꯨꯔꯝꯃꯅꯤ꯫ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯀꯌꯥꯅ ꯉꯥꯎꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯣꯃꯩꯗꯣ ꯈꯨꯗꯩ ꯄꯨꯝꯌꯥꯠ ꯑꯉꯧꯕꯒ ꯁꯦꯠꯂꯗꯨꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯗꯨꯅ ꯏꯁꯩ ꯉꯪꯖꯔꯝꯃꯤ꯫ ꯃꯃꯥ ꯂꯩꯃꯅ "ꯍꯥꯏ ꯏꯕꯨꯡꯉꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯇꯞꯈ꯭ꯔꯦꯗ꯫ ꯅꯨꯄꯥꯅꯕꯨ ꯑꯗꯨꯝꯅ ꯃꯣꯜꯂꯕꯗꯤꯅꯦ ꯀꯝꯗꯧꯒꯅꯤ? ꯆꯠꯂꯣ, ꯁꯒꯣꯜ ꯒꯥꯔꯤꯒꯗꯣ ꯀꯔꯤ ꯀꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯗꯣ ꯌꯦꯡꯊꯣꯛꯎꯁꯣ꯫ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯂꯝꯕꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯆꯠꯂꯣ ꯆꯠꯂꯣ." ꯈꯣꯃꯩ: "ꯍꯣꯏ ꯃꯥ, ꯏꯁꯧꯁꯦ ꯍꯦꯛꯇ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥꯒꯤ꯫ ꯅꯠꯇꯦꯅꯦ, ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯈꯤ ꯁꯦꯝꯃꯒꯦꯕ? ꯁꯨꯞꯅꯇꯒꯤ ꯃꯥꯏ ꯃꯤꯠꯁꯦ ꯀꯔꯤ ꯀꯔꯤ ꯇꯩꯔꯤ, ꯀꯗꯥꯏꯗ ꯁꯣꯏꯔꯤ ꯁꯨꯝ ꯌꯦꯡꯖꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯁꯛꯍꯦꯜꯂꯕ, ꯍꯣ ꯁꯛꯍꯦꯜꯂꯕ!" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯇꯣꯝꯕ ꯑꯃꯁꯨꯡ ꯂꯩꯃꯁꯨ ꯂꯥꯛꯂꯗꯨꯅ ꯈꯣꯃꯩꯅ ꯁꯒꯣꯜ ꯊꯧꯔꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯇꯝꯅ ꯄꯨꯕꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯌꯧꯔꯕꯗ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯝꯒꯤꯗꯃꯛꯇ ꯂꯩꯔꯝꯃꯤ꯫ ꯈꯣꯃꯩ: "ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯃꯤꯌꯥꯝꯁꯦ." ꯇꯣꯝꯕ: "ꯌꯥꯝꯃꯦ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯤꯔꯛ ꯐꯥꯎꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯨꯕ ꯇꯥꯕꯅꯤꯗꯣ." ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯤ ꯈꯤꯇꯪꯗꯤ ꯀꯣꯝꯂꯛꯄꯒꯤ ꯅꯤꯡꯊꯤꯖꯅ ꯆꯪꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯇꯣꯝꯕ: "ꯏꯍꯦ ꯃꯃꯥ, ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯦꯗꯅ꯫ ꯃꯃꯥꯡꯒꯤ ꯏꯅꯦ ꯂꯤꯛꯂꯥꯏꯗꯨꯅꯅꯦ ꯉꯔꯥꯡ ꯂꯥꯛꯑꯝꯕꯅꯤ, ꯅꯪꯕꯨ ꯍꯪꯂꯝꯕꯅꯤꯅꯦ꯫ ꯅꯪꯗꯤ ꯉꯔꯥꯡ ꯅꯄꯥꯝꯗ ꯆꯠꯂꯒ ꯑꯍꯤꯡ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯗ ꯍꯥꯏꯒꯗꯕꯗꯣ ꯀꯥꯎꯊꯣꯛꯇꯅ ꯍꯥꯏꯍꯧꯗ꯭ꯔꯦꯗꯅ ꯑꯩꯗꯤ." ꯂꯩꯃ: "ꯃꯣꯏ ꯃꯄꯥꯒꯤ ꯀꯣꯛꯁꯤꯗꯤ ꯀꯥꯎꯒꯟꯈ꯭ꯔ ꯄꯣꯠꯅꯤ꯫ ꯐꯔꯦ, ꯑꯩ ꯍꯧꯖꯤꯛꯅꯦ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯃꯩꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ: "ꯇꯣꯝꯕ." "ꯍꯥ ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ?" ꯈꯣꯃꯩ: "ꯄꯥꯕꯨꯡ, ꯅꯣꯏꯁꯤꯗꯤ ꯑꯩꯗ ꯌꯦꯡꯁꯤꯜꯂꯒ ꯂꯩ꯫ ꯀꯩꯅꯣꯝꯇ ꯐꯤꯔꯣꯜꯅꯦ ꯅꯥꯟꯅ ꯁꯦꯠ ꯌꯥꯔꯣꯏ꯫ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ, ꯀꯗꯥꯏ ꯂꯦꯡꯗꯣꯏꯅꯣ? ꯑꯩꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ꯫ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯁꯤꯜ ꯂꯩꯔꯗꯤ ꯑꯩ ꯀꯃꯥꯏ ꯍꯤꯡꯉꯨ ꯍꯥꯏꯅꯣ?" ꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ: "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ꯫ ꯅꯪꯁꯦ ꯅꯃꯥ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯅꯇꯣꯝꯇ ꯌꯥꯎꯖꯕ ꯏꯆꯥꯅꯤ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯗ ꯌꯥꯔꯣꯏꯕ꯭ꯔꯣ?" ꯈꯣꯃꯩ: "ꯍꯣ ꯑꯗꯨꯕꯨꯕ, ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯆꯦꯛꯁꯤꯟꯕꯤꯔꯅꯣꯕ, ꯋꯥꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯏꯗꯨꯝꯅꯦ ꯑꯍꯜ ꯂꯩꯅꯥ ꯅꯥꯗꯅꯕ ꯆꯦꯛꯁꯤꯟꯖꯧ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯀꯣꯕꯤ ꯈꯔ ꯊꯥꯖꯤꯜꯂꯨꯒꯦ꯫ ꯏꯁꯥꯁꯦ ꯈꯔ ꯍꯨꯃꯥꯡ ꯇꯥꯍꯟꯒꯦ ꯇꯧꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯇꯝꯅ ꯃꯈꯨꯠꯇ ꯀꯣꯕꯤ ꯆꯥꯔ ꯈꯔ ꯄꯥꯏꯔꯗꯨꯅ ꯅꯥꯃꯗꯅ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯝ ꯍꯧꯅ ꯍꯧꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯣꯃꯩ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡꯗꯤ ꯌꯦꯡꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯕꯛ suba ꯍꯧꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗꯗꯤ ꯈꯣꯃꯩꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯂꯩꯃꯗꯣ ꯃꯈꯨꯠꯇ ꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯑꯝꯃꯤ꯫
Leima, Heima, Imagi bungo, kari taure, umduna leiramlibadi. Khomai, Ima, ai wakhalnara karino, gyan menamta ita tadri. Nupi amagi khonjel na ise, kobugumna tawi, ngasi ngarangsi. Leimado momo nokladuna, chana thaknabado machanupada pirega. Ho karisu khanjaluno, shwaise heloi thuena haibra karino haibani. Madu oiramganida. Khomai, He, karino haisibo. Adudi heloina langnabi kai habdu oirjalo. Leima, oiramgani. Khomai, moide aingonda tanaraga langnaridi karigi oijano. Leima, Ho heloi moina bune, tana dana lagnara aba. Ikui dana ne, nupi pusalu na takla abadi. Asengbo oiraboi khaladuna, wahiyado mama na phagi tauribani haina khanglakpada, khomaido sauragnana. As, Ima, aina harise amutadi fazana khanbiyuba. Nupi amagi khonjel tai harise, asengbani mi. Leima, Hai, nangi wakhalna oirangani. Sidabu kanagi nupino, nachanupi leibadusu nate. Aina imungdane, nakhoi pabunga launabagi khonjaldu moirangani. Thabakto lusilo, ai chak thiramlagi ko, chak chathongnaba tawrasi. Asi haidana mamadudi chatkhirami. Khomai nungaitana. Phare, aina haibada kanamada thajabidrabanina. Moisu konane, thengnaraga khangjarakpa haidunida. Asa thaksidum chathokhi. Ase haiduna sarami, loirabada makhatana chaukraba inkholadudha, mana loina yompangna tawraktuna, kobi thajilami. Thabak loirabada masu, masado amuk sengtoktuna, chaksanabagdamakta amuk laklami. Tomba, Hai, ibungo, phamtharo, nang ngaibada warabani. Khomai, wahani babungdi, chana thagnabana namangda kuina thamlabanina. Leima, Ahas, Sako inkrani napana sawati do tokro sakto hana satho ase haiduna sak sabasu loire numidangi matamni cha ising loina saba toklabada makoi ahumado phungada maijau horaduna ningtham thagi inkraba haksang adugi awaba kungnaba haiduna maitiklamni Tomba ibungo wa matadi haigidana ipabo Khomai kaino babo hekta hayo adu yaron koidubu kaigino Tomba Nangna khanglibaduni aisune namasu loina hanusale adugane nang amakhakni aikhoigi sadi aduna aikhoina khara isa kallingai sidane nangi mafam khangba pami aduna imausu isusunga lingai matam sida mapu mapoka haraujana bado uba pami nei pabo wadu tabada khomai ado machin du fau kangthoklamde tomina dum leirami leima Nangine khangnajaba ka leirasu imada dum hayu natragana aikhoina khoidajabi imau thiyu haibra Khomai kaina Ima Baba aisibu yumdagi mapan kyam tholagine Tomba amasu leimado ngakni yingnarami Khomai mapansu suktok thondaba aina kamai tawdana taloi oigadoribado leigadoribano masi noigi naral Matam khara debi aduga ibu jaksinbasu khara lebi Tomba phare ichagi wafamdusu yamna chumi nangi matam pirabani adubu yamna sangbadi yadiko Leima ibugo mamang lekai gi tharodo masaksu yamna phajai hainabani thabaksu yamna phai hai aidi mabu oinane ima oiba pami Khomai ngasai khurphamda chalamdadi maga wari sana hobi aingonda momon ka nolak panu pidora Leima harauna hoi mani madugi le sabiduni Khomai noklaga as madugi sungai hena dre magi miyangdo yamna tukachai hayang wai aiga wakal janada won pimandi manaton sukhara sangu mali mana sukhara phale Leima saurangnana ho phare atudine nangna lawgadori pa nupido kyamu yamna masak phajage habado yengba tabani asoiba kari lege habadusu yengba taredana mibo domaine hek sithabi ba yabro asi haiduna sankirami Tomba amasung Khomaido yengnaduna nokmine asumda ngahak mai tiklamlaba matung
tumba changnarami. Khomai gi manglanda mahak masamak saw sanglaba umang oina tawba akoibada champra pambi kaya ama hauba mafam amada lairami. Mahakna yamna kina akoiba aduda munna yengjarami. Tanjaduda amuba machugi sepido mayam ama paithoraktuna khomaibu aki akhang pirami. Adubu masakti udaba nupi amagi sabal manbi mahakna sekpi adubu mitrang tawduna paithoon khirami. Nupi adu fizol angoba machu setli masamana sanagi machu pali. Mamangsu tungsu samna loina khumkhibana masakti khanglamdi. Khomaina sakhelebi nahakpu kana oirabano aibu mafam asidagi amukta thohanbiyo. Nupi aduna makhon ning launa aibu an amukta kanbiyo aisu yamna kire asi haidana hihik launa kablai. Khomaina karino nahakna nangi nasak lolibadi aingonda utabadu kari maram laibagino. Nupi aduna yamna nungaitana aina oloigi yauna uttaba nasadi ai isase isamakna aigi maithong ase haikachaba ai ngamjadre. Khomai phare phare adudi aibu sekpi singdagi kanbibagi damak nangi matengse ai oina panglagi nangi namaida tarakliba samsing adubo haigat piramlagi aina. Asi haidana khomaina kina sangsinduna nupi adagi mamaida tarakliba samlangsing adu phat haidokluba matamda mamit amanaton machin pumba champrangak oiduna leiramki. Madu ubada kiraduna khonjal hauna laujarami. Asamna taibang phauраktuna khomai do khomang mapi karami. Khomai kina kari manglano tawrisibo asengki thokpagum isada phauno onthokna kikreda. Asi haidana mapa tombagi kada changduna tuminarami. Mathangi numitani khomai mama mapa anida manglal adugi wari pumbaso lijarami. Leima maku manghaidunida kari su khanjinganu nangna ngarang tumlamdaida karigumba ama soidana ne khalamgani aduna manglanda uribani. Khomai su ningsanglai ngarang mahakna tumlamdaida mangonda nupi amagi khonjal takhiba adugi maramda khanduna tumki haibasi. Tomba hai mama nangbo hausi phawo loisindribo. Leima koiroida phatke silaga loiradubo. Hoi wacharu ngangdana lehraganu chalo thengkhragani. Khomai ngakna garino kadaida muchat kadoribano. Tomba hai ma nangina mana haidribo ngasise awangi nang kaka nimai jaugi ne macha nupa gi longbani ne madu yawo chakki doribani. Khomaina oh Tomba hai yengoi nang mapan thoke harabasu lamnadi khak chathokinuko nehak phat thokluraga thengdana ne yumda dum hanjilo. Khomai hoi babu aise wakhal loina tarabani babung amasu imagi mayoptane khaklepui. Mikup kharagi matungda Tomba amasu Leima luhongba chatkirami. Khomai su yumdagi matomta leibata le haiduna mapalde sum koithoraklami. Leisabi kayana khomaida momon ka noksalak iranga toksalakpado hana fawo yenglude. Lampa amada phamladuna sora asangba matang hondoklaga as wakreda karino aina nupi haiba jase hainau tamlamdrisibo aigi thamoy asina khoidajabi amta he udemi gana deda yumda chatlaga ingkholda kamena sangbidum thajilukigi. Asi haidana mahaki maru thambaudagi kamen charadu khara lauraduna mayum tamna lakhi. Aduga yumpa ama pairaduna leipak adu toba horami. Miku kharagi matung loirabada kamen singadu thajinge haiduna charadu loge haiduna onthorakpa matamdadi angoba machugi theba makhakna chaduna leiramki. Madu bada khomaina oh mangledana oh theba madu nahakina sinja oithokliba karigino madu tharaga pambi oirakadoribani. Theba duna miron khangbago nasungda adumak makhatana saduna leirami aduga amungmuksu khomaida yengjarai.
ꯆꯥꯔꯥꯗꯨ ꯑꯍꯨꯝꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯕꯗꯨ ꯐꯥꯎꯕ ꯊꯦꯕꯗꯨ ꯆꯥꯕ ꯇꯣꯛꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯁꯥꯎꯔꯗꯨꯅ ꯈꯣꯃꯩ ꯑꯗꯨ ꯌꯣꯡꯄꯥꯛꯇꯨ ꯊꯥꯗꯔꯝꯂꯒ ꯊꯦꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯊꯦꯕꯗꯨ ꯐꯠ ꯆꯣꯡꯊꯣꯛꯈꯤꯗꯧꯅ ꯈꯣꯃꯩꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯣꯃꯩꯁꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯕꯅꯤꯅ ꯊꯦꯕ ꯑꯗꯨ ꯇꯥꯟꯗꯤ ꯇꯥꯟꯅꯔꯨꯔꯒ ꯐꯥꯔꯒꯤ ꯈꯜꯂꯨꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯊꯦꯕ ꯑꯗꯨ ꯃꯅꯤꯡ ꯍꯟꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯛꯂꯒ ꯈꯣꯃꯩꯕꯨ ꯇꯥꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯥꯟꯅꯔꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯈꯣꯃꯩ, ꯍꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯎꯁꯤꯠꯇꯕ ꯁꯥꯔꯤ, ꯅꯪꯕꯨ ꯐꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯂꯦꯝꯅ ꯊꯥꯔꯨꯏ꯫ ꯇꯟꯖꯥꯗꯨꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯤ, ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯇꯧ ꯑꯃꯒꯨꯝ꯫ ꯊꯦꯕ ꯑꯗꯨ ꯆꯦꯟꯅ ꯆꯦꯟꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯒ ꯐꯠ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯣꯃꯩꯁꯨ ꯉꯛꯂꯗꯨꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯅꯣꯏꯔꯒ ꯀꯨꯌꯦꯡ ꯌꯦꯡꯂꯒ ꯂꯩ꯫ ꯈꯣꯃꯩ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯟꯅꯔꯛꯂꯤꯕ ꯊꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯕ ꯈꯛꯇꯃꯛ ꯑꯣꯏꯔꯖꯥꯠꯂꯣ? ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯤꯇ꯭ꯔꯪꯒꯤ ꯊꯦꯕ ꯀꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯁꯤ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯍꯧꯔꯤꯕ ꯑꯆꯧꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯅꯥꯛꯇꯒꯤ ꯈꯨꯠ ꯑꯃꯅ ꯊꯤꯟꯗꯣꯔꯛꯇꯨꯅ ꯐꯠ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯉꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯏꯪꯉꯛꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗ ꯎꯔꯤ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ ꯇꯥꯟꯅꯔꯛꯈꯤꯕ ꯊꯦꯕ ꯑꯗꯨ ꯂꯩꯔꯤꯕꯗꯣ꯫ ꯑꯗꯨ ꯎꯕꯗ ꯈꯣꯃꯩ ꯁꯥꯎꯅ, ꯅꯪ ꯅꯠꯇꯕ꯭ꯔꯥ ꯑꯩꯒꯤ ꯈꯥꯃꯦꯟ ꯆꯥꯔ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯕꯗꯣ? ꯊꯦꯕꯗꯨꯅ ꯃꯤꯔꯣꯜꯗ, ꯅꯨꯄꯥ ꯃꯆꯥ, ꯑꯗꯨꯝꯅ ꯁꯥꯎꯒꯠꯈꯤꯒꯅꯨ꯫ ꯈꯣꯃꯩꯅ ꯏꯪꯉꯛꯉꯛꯅ, ꯅꯍꯥꯛ ꯃꯤꯔꯣꯜ ꯉꯥꯡꯕꯁꯨ ꯉꯝꯕ꯭ꯔꯣ? ꯍꯥꯏꯌꯨ, ꯅꯍꯥꯛ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯃꯔꯥ? ꯀꯔꯝꯕꯒꯤ ꯁꯥꯌꯣꯜ ꯑꯣꯟꯗꯨꯅ ꯑꯩꯕꯨ ꯂꯛꯅꯔꯤꯕꯅꯣ? ꯊꯦꯕ, ꯅꯪꯕꯨ ꯂꯛꯅꯈꯤꯕꯁꯨ ꯂꯩꯇꯦ, ꯃꯁꯤ ꯑꯩꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯌꯥꯊꯪ ꯇꯧꯖꯔꯤꯕꯅꯤ꯫ ꯈꯣꯃꯩ, ꯀꯔꯤ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯕ? ꯃꯍꯥꯛꯇꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ? ꯑꯗꯨꯝꯅ ꯅꯆꯤꯟ ꯊꯤꯕꯤꯒꯅꯨ꯫ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ? ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗ ꯈꯨꯗꯛ ꯑꯁꯤꯗ ꯊꯤꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯥꯎꯔꯛꯂꯒꯅꯤ꯫ ꯊꯦꯕ, ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯈꯛ ꯄꯥꯡꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯊꯑꯣꯏꯅ ꯑꯩꯅ ꯁꯥꯎꯍꯟꯈꯤꯕꯅꯤ, ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛ꯫ ꯈꯣꯃꯩ ꯃꯁꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯈꯔ ꯇꯞꯊꯔꯒ, ꯐꯔꯦ, ꯑꯗꯨꯗꯤ ꯍꯥꯏꯔꯛꯎ, ꯑꯩꯅ ꯅꯪꯒꯤ ꯀꯔꯝꯕ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅꯣ? ꯊꯦꯕ ꯑꯗꯨꯅ ꯇꯦꯅꯋꯥ ꯄꯣꯂꯥꯡ ꯑꯃ ꯄꯨꯊꯣꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯄꯤꯔꯝꯃꯤ꯫ ꯈꯣꯃꯩ, ꯁꯤꯅ ꯀꯔꯤ ꯇꯧ ꯍꯥꯏꯅꯣ? ꯄꯣꯂꯥꯡ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯤꯌꯥꯊꯛꯇ ꯃꯅꯤꯡꯇꯝꯅ ꯄꯥꯏꯍꯟꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ? ꯊꯦꯕ, ꯅꯠꯇꯦ, ꯃꯁꯤꯒꯤ ꯇꯦꯅꯋꯥ ꯑꯁꯦ ꯋꯥ ꯉꯥꯡꯕ ꯉꯝꯃꯅꯤ꯫ ꯅꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯂꯝꯕꯦꯟ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯇꯥꯛꯂꯛꯀꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯑꯩꯕꯨ ꯑꯣꯏꯅ ꯃꯁꯤ ꯊꯕꯛꯁꯦ ꯇꯧꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯅ ꯈꯟꯗꯣꯛꯂꯤꯕ ꯑꯁꯤ꯫ ꯊꯦꯕ, ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯆꯪꯕ ꯉꯝꯗꯨꯅ ꯃꯇꯦꯡ ꯅꯤꯖꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯈꯪ ꯀꯌꯥꯒꯤ ꯃꯪꯂꯥꯟꯗꯗꯤ ꯆꯪꯕ ꯉꯝꯗꯕꯅ ꯅꯪꯉꯣꯟꯗ ꯊꯧꯗꯥꯡ ꯑꯁꯦ ꯇꯥꯔꯤꯕꯅꯤ꯫ ꯈꯣꯃꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ, ꯐꯔꯦ, ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯁꯦ ꯄꯥꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯍꯜꯂꯕ ꯃꯇꯨꯡꯗ ꯊꯦꯕ ꯑꯗꯨꯗ ꯕꯤꯗꯥꯏ ꯂꯧꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯅ, ꯅꯨꯄꯥ ꯃꯆꯥ, ꯃꯁꯤꯒꯤ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯅꯍꯥꯛꯅ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯌꯨ꯫ ꯑꯩꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯔꯔꯣꯏ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯅꯋꯥꯗꯨ ꯑꯃꯨꯛ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯈꯣꯃꯩ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗ ꯃꯤ ꯄꯣꯡ ꯇꯥꯗ꯭ꯔꯕ ꯏꯪ ꯆꯤꯛꯂꯕ ꯃꯐꯝ ꯑꯗꯨꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ, ꯍꯦꯔꯥ, ꯅꯨꯄꯥꯅꯕꯨ ꯀꯔꯤꯒꯤ ꯀꯤꯔꯨꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯝꯄ꯭ꯔꯥ ꯈꯔ ꯇꯝꯅ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯏ ꯊꯪꯕ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯡꯂꯕ ꯀꯔꯤ ꯄꯥꯝꯕꯤꯅꯣ ꯈꯪꯗꯕ ꯑꯃꯈꯛ ꯍꯧꯕꯗꯨ ꯎꯕꯗ, ꯃꯁꯤ ꯃꯐꯝꯁꯤꯕꯨ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕꯗꯨ ꯅꯠꯇ꯭ꯔꯅꯦ?
ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯁꯦꯛꯄꯤ ꯀꯌꯥ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯈꯣꯃꯩꯗ ꯌꯦꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯣꯃꯩꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯕꯗꯒꯤ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯞꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯣꯃꯩꯗꯤ ꯀꯤꯕꯅ ꯃꯈꯣꯡ ꯑꯗꯨ ꯆꯤꯡꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯤ꯫ ꯑꯣꯟꯊꯣꯛꯁꯤ ꯀꯗꯥꯏ ꯑꯣꯟꯊꯣꯛꯂꯣꯏꯁꯤ ꯀꯩꯗꯧꯕ ꯈꯜꯂꯗꯨꯅ ꯋꯥꯗꯤꯉꯥꯡꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, "ꯁꯛꯍꯦꯜꯂꯕ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯀꯤꯔꯤꯕꯗꯤ? ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯛꯄꯣ? ꯑꯣꯟꯊꯣꯔꯛꯑꯣ, ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯠꯇꯕ ꯇꯧꯔꯨꯏ." ꯈꯣꯃꯩ ꯋꯥꯗꯨ ꯇꯥꯕꯗ ꯇꯞꯅ ꯑꯣꯟꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯂꯤꯕꯗꯨꯗꯤ ꯂꯥꯞꯇꯛꯅ ꯍꯧꯔꯤꯕ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯃꯁꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯉꯛꯅ, ꯀꯔꯤꯒꯤ? ꯃꯇꯧ ꯀꯔꯝꯅ? ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯅꯍꯥꯛꯇꯤ ꯃꯤꯔꯣꯜꯁꯨ ꯉꯥꯡꯏ, ꯅꯈꯨꯠꯁꯨ ꯁꯥꯡꯗꯣꯛ ꯁꯥꯡꯖꯤꯟ ꯇꯦꯟꯁꯤꯟꯕꯁꯨ ꯌꯥꯕ꯭ꯔꯣ? ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯥꯝꯕꯤꯅꯣ? ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯃꯁꯨ ꯃꯥꯜꯂꯤ꯫ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨꯅ, "ꯑꯩ ꯑꯁꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯈꯣꯃꯩ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯑꯣꯏꯔꯝꯂꯤꯕ?" ꯆꯝꯄ꯭ꯔꯥ ꯑꯗꯨꯅ, "ꯑꯩꯍꯥꯛ ꯑꯁꯦ ꯃꯐꯝ ꯑꯁꯤꯒꯤ ꯃꯖꯥ ꯏꯕꯦꯝꯃꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩ ꯑꯁꯦ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯇꯕ, ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯃꯐꯝꯗ ꯍꯦꯟꯅ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯐꯠꯇꯕꯤ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯀꯌꯥꯁꯤꯡꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯤꯉꯩ ꯁꯔꯒꯔꯗꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯃꯨꯅꯤ ꯑꯃꯒꯤ ꯐꯤꯚꯝꯗ ꯑꯆꯥ ꯑꯊꯛ ꯄꯤꯌꯨ, ꯑꯗꯨꯒ ꯃꯤꯑꯣꯏꯕꯕꯨ ꯑꯁꯨꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯈꯣꯃꯩ, ꯑꯗꯨꯗꯤ ꯅꯍꯥꯛꯁꯦ ꯁꯥ ꯐꯪꯂꯦ ꯅꯠꯇ꯭ꯔꯥ? ꯆꯝꯄ꯭ꯔꯥ, ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ꯫ ꯈꯣꯃꯩ ꯈꯧꯗꯦꯝꯂꯒ, ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯑꯩ ꯋꯥ ꯉꯥꯡꯂꯔꯣꯏ꯫ ꯆꯝꯄ꯭ꯔꯥ, ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯨꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯈꯤ, ꯑꯗꯨꯕꯨ ꯑꯣꯠꯄ ꯅꯩꯕꯗꯨꯗꯤ ꯑꯩꯒꯤ ꯍꯩꯅꯖꯕꯤ ꯑꯣꯏꯕꯅ ꯂꯦꯞꯂꯝꯗꯦ꯫ ꯃꯨꯅꯤ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯂꯦꯞꯅꯕ ꯍꯥꯏꯖꯔꯕꯁꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯋꯥ ꯅꯥꯊꯩꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯇꯝꯊꯤꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯥꯎꯔꯕ ꯃꯨꯅꯤ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯝꯅ ꯑꯆꯧꯕ ꯁꯥꯡꯂꯕ ꯁꯥ ꯑꯃꯈꯛ ꯑꯣꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯁꯣꯏꯗꯅ ꯁꯥ ꯐꯪꯍꯜꯂꯅꯤ꯫ ꯂꯥꯟꯖꯗ꯭ꯔꯕꯁꯤꯡꯕꯨ ꯆꯝꯄ꯭ꯔꯥ ꯑꯣꯜꯍꯟꯗꯨꯅ ꯃꯈꯣꯏꯅ ꯋꯥꯅ ꯈꯪꯕ ꯑꯁꯤ ꯅꯍꯥꯛꯇꯤ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯋꯥꯈꯜ ꯇꯥꯍꯜꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯟꯒꯅꯤ꯫ ꯈꯣꯃꯩ, ꯑꯣꯍꯣ, ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯅ ꯀꯔꯤ ꯃꯇꯦꯡ ꯇꯧꯖꯧ ꯍꯥꯏꯕꯒꯦ? ꯆꯝꯄ꯭ꯔꯥ ꯑꯗꯨꯅ, ꯅꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯆꯧꯕ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯗꯥꯛ ꯃꯍꯤ ꯑꯃꯈꯛ ꯌꯥꯎꯕꯅꯤ꯫ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯏꯐꯝꯗ ꯅꯍꯥꯛꯅ ꯄꯤꯊꯛꯄꯤꯔꯕꯗꯤ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯈꯣꯃꯩ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯂꯛꯂꯒ ꯍꯥꯟꯅꯒꯨꯝꯅ ꯐꯠꯇꯕ ꯑꯃꯕꯨ ꯑꯣꯜꯂꯛꯂꯕꯗꯤ, ꯑꯩꯁꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕꯗꯤ ꯀꯝꯗꯧꯕ? ꯆꯝꯄ꯭ꯔꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯁꯥꯒꯤ ꯏꯔꯥꯜ ꯑꯗꯨ ꯌꯥꯖꯗꯗꯨꯅ ꯐꯠꯇꯕ ꯑꯁꯤ ꯂꯦꯡꯗꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯕ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯇꯨꯅ ꯑꯩ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯕ ꯃꯇꯝꯗ ꯅꯣꯡꯃ ꯃꯨꯅꯤ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯄꯥꯈꯪ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯤꯗꯥꯛ ꯑꯁꯤ ꯊꯛꯎ ꯍꯥꯏꯈꯤꯕꯅꯤ꯫ ꯈꯣꯃꯩ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩ ꯑꯗꯨ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯗꯥꯏꯗ ꯑꯍꯣꯕ ꯖꯒꯥ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗ ꯎꯔꯦ ꯌꯥꯝꯅ ꯑꯄꯤꯛꯄ ꯃꯈꯨꯜ ꯑꯃꯈꯛ ꯍꯣꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯊꯤꯟꯊꯕ ꯇꯧꯗ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯆꯩꯇꯨꯝ ꯃꯆꯥ ꯑꯗꯨ ꯑꯃꯈꯛ ꯈꯨꯝꯒꯠꯂꯒ ꯎꯅꯥꯎ ꯑꯗꯨꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯕꯨ ꯈꯔ ꯂꯥꯎꯅ ꯍꯨꯠꯇꯣꯛꯂꯒ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯍꯤꯗꯥꯛ ꯃꯍꯤ ꯑꯗꯨ ꯂꯧꯊꯣꯔꯛꯑꯝꯃꯤ꯫ ꯈꯣꯃꯩ ꯍꯔꯥꯎꯅ, ꯁꯛꯍꯦꯜꯂꯕꯤ, ꯍꯤꯗꯥꯛ ꯑꯗꯨ ꯐꯪꯂꯦ꯫ ꯆꯝꯄ꯭ꯔꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ, ꯑꯣ, ꯄꯟꯊꯔꯒꯅꯨ, ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯆꯝꯗ꯭ꯔꯤꯉꯩ ꯑꯩꯕꯨ ꯄꯤꯊꯛꯄꯤꯔꯣ꯫ ꯈꯣꯃꯩ ꯆꯝꯄ꯭ꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨ ꯃꯆꯤꯟ ꯄꯥꯜꯂꯛꯇꯨꯅ
ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯊꯛꯅꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯈꯣꯃꯩꯅ ꯍꯤꯗꯥꯛ ꯃꯍꯤ ꯑꯗꯨ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯩꯖꯤꯜꯂꯝꯕ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯉꯥꯜ ꯑꯃꯈꯛ ꯐꯨꯗꯣꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯣꯃꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯑꯒ ꯁꯛꯍꯦꯜꯂꯕ ꯈꯣꯃꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯑꯣꯟꯊꯣꯛꯆꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ "ꯅꯍꯥꯛꯂ ꯆꯝꯄ꯭ꯔꯥ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤꯗꯣ?" ꯅꯨꯄꯤ ꯑꯗꯨꯅ "ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯆꯤꯡꯂꯩꯃ ꯍꯥꯏꯅ ꯀꯧꯖꯩ꯫ ꯃꯥꯅꯤ, ꯑꯩ ꯅꯪꯒꯤ ꯆꯝꯄ꯭ꯔꯥ ꯑꯣꯟꯕꯤ ꯅꯨꯄꯤꯗꯨꯅꯤ." ꯈꯣꯃꯩ ꯈꯨꯗꯛ ꯑꯗꯨꯗ ꯈꯨꯗꯛ ꯀꯨꯟꯊꯗꯨꯅ ꯆꯤꯡꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯔꯒ "ꯁꯛꯍꯦꯜꯂꯕꯤ, ꯑꯩꯍꯥꯛ ꯏꯇꯤꯛ ꯏꯔꯥꯜꯕꯨꯗꯤ ꯂꯩꯖꯗꯦ, ꯇꯧꯕꯇꯕꯨ ꯅꯍꯥꯛꯄꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯖꯈ꯭ꯔꯦ꯫ ꯅꯍꯥꯛ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯌꯨ." ꯆꯤꯡꯂꯩꯃ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯑꯩꯕꯨ ꯇꯥꯏꯕꯪꯄꯥꯟꯗ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯤꯕꯁꯦ ꯅꯍꯥꯛꯀꯤ ꯃꯇꯦꯡꯅꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯒꯅꯤ? ꯑꯩꯁꯨ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯤꯡꯈ꯭ꯔꯕꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯨꯕꯥꯛ ꯈꯨꯗꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯄꯨꯝꯕ ꯁꯨꯝ ꯍꯟꯖꯤꯜꯂꯛꯑꯒ ꯉꯁꯥꯏꯒꯤ ꯊꯦꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯒ ꯇꯦꯅꯋꯥ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯃꯄꯥ ꯃꯃꯥꯒꯤ ꯕꯣꯔ ꯅꯤꯔꯕ ꯃꯇꯨꯡ ꯈꯣꯃꯩꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯕ ꯑꯃꯁꯨꯡ ꯂꯩꯃ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕ ꯐꯥꯎ ꯍꯟꯖꯤꯜꯂꯛꯇꯦ ꯈꯟꯗꯨꯅ ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯂꯣꯝꯗꯒꯤ ꯈꯣꯃꯩ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯨꯕꯗ ꯉꯛꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯣꯝꯕ "ꯍꯥꯏ ꯃꯃꯥ, ꯃꯁꯤ ꯃꯇꯥ ꯑꯃꯅꯤ꯫ ꯌꯦꯡꯉꯨꯇꯨ, ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯃꯤ, ꯑꯩꯒꯤ ꯃꯤꯠꯅꯔ ꯀꯔꯤꯅꯣ?" ꯂꯩꯃ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯊꯤꯕ ꯐꯪꯗꯦ ꯍꯥꯏꯔꯨꯕꯗꯤ ꯏꯃꯧ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯦꯀꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯀꯥꯏ ꯍꯥꯏꯕꯗꯨꯔꯣꯟꯃꯤ ꯅꯨꯄꯤ ꯃꯆꯥꯁꯤꯕꯣ?" ꯈꯣꯃꯩꯅ "ꯍꯣꯏ ꯃꯥꯅꯤ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯌꯥꯏ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯊꯣꯛꯂꯕ ꯅꯠꯇ꯭ꯔꯣ?" ꯂꯩꯃꯅ ꯃꯃꯧ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ "ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ꯫ ꯇꯣꯝꯕ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯛꯇꯕꯤꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯨꯔꯛꯂꯤꯕꯁꯤꯕꯨ, ꯅꯠꯇꯦ, ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ?" ꯈꯣꯃꯩ ꯅꯣꯛꯂꯒ "ꯍꯣ, ꯏꯪꯈꯣꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯆꯤꯡꯂꯩꯃꯅ ꯇꯝꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯣꯃꯩ ꯑꯃꯁꯨꯡ ꯆꯤꯡꯂꯩꯃ ꯑꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫